ngasi phongkiba tungan manipuri se phongsing amasum thokiba thawdo wathoksingi maroibi ipausing myamna thamjagi ahanbada election ga mari lainina women's commission gi chairperson BJP Worker furamle hayang pangthokaduriba Tripura State Legislative Assembly mikhal gi mangoinana Tripura Women's Commission gi chairperson Barnali Goswami BJP Nupi kharana mayumdagi chingthok furamle haina report singna hairi Tripura Legislative Assembly की Deputy Speakers ओइरिबा BJP की मिरेप बिस्वा बंधु सेन की मयुक्ता बोर्ड खोम की थबक से थरमी है की मरालदा माक BJP की नुपी थौमी खरना फुरम खिबने BJP की थौमी खरना फुंगदो खिबदा बर्नाली मसा BJP की लुसिंग मामनी हंदक पांगदो कदरिबा मिखल सिदा धर्मनगर Assembly constituency दमहाक मिरेप ओइना टिकट पिखिते ACSC की ओइना हानदगी माइ पाक्तुनो लैदिबा Banandu send BJP की टिकट पिखिबने मधुगी मतुंग बर्नाली न पार्टी की सना कंगलोन युवांग मदा बंधु सेन की मयोक्ता तुमिना बोर्ड खोम की थबक से थरम खिबने सुमना बंधु सेन की मयोक्ता बोर्ड खोम मदगी हिंदोक्तुना कांग्रेस की कैंडिडेट बोर्ड पीनबा हैरम खिबने हैरि अमरमदा बर्नाली गोसुमी नमा की मथक शिरकिबा मराल अदुबो अकन ममोन यनिंगदबा फुंगदोखिबा लोइनना ngasi phawbada makna party की मयोक्ता थबक तौखिबा लेथि पार्टी की आइडियोलॉजी थाजब थमलगा माक BJP द याखिबनी BJP की असिंग थौमी सिंगना काइदौनुंगदा असिगुम थबकसिंग असि तौरै थवोंग असिदि BJP बु मियामदा लान ओहननब कनागुम खरना सथखिबा माले हैरि पनबा याबदि बर्नाली BJP की नुपी वर्कर खरना मयुमदगी सिंथोलगा फुबगी वीडियो अमा बदल ओइरकपदगी थौदो असिगी मतांगना खंगनरखिबनी हाइरेनसु पाउसना मखाताना फोंदोरखली मखासा थरक पॉइंट स्पेशल कंटेनर मनंग असिगी होयलन पाउ से फोंदगी एडिटोरियल कंटेंट मैम थमजरंगे थमजगदुरिब कंटेंट असिगी ममिंगसिना ऑफर फॉर्म पीदबा कैंडिडेट सिंगददी मलुम थमफम थोक्ति मणिपुर पब्लिक सर्विस कमीशन MPSC न लौदुन कुमजा इंग्लिश सिंगनिगे तरागा तरुक ओइना पांगथोकिबा मणिपुर सिविल सर्विसेज कंबाइंड कॉम्पिटिटिव मेन एग्जामिनेशन MCSC दुकुमजा इंग्लिश सिंगनिगे तरागा मपना हाई कोर्ट ऑफ मणिपुर न पीबा जजमेंट अमसुम ऑर्डर अमना पुनमक कथखरे हाई कोर्ट ना मेन एग्जामिनेशन अदु कथखरिबदु एग्जामिनेशन असिगी थवोंगदा असोयबा रान पिकथना यावरि हाइदुना वकलकपदगिनि वकतु एग्जामिनेशन असिगी प्रोसेस मथौताबा थबक थोरमसिंग मापुंग फाना पुमरोय लुसिन्दुना रिजल्ट लौथोकलबा मतुंग एग्जामिनेशन दुगी मतुंग इना MPSC ना रिकमेंड तरोकलबा कैंडिडेट सिंग मणिपुर सिविल सर्विस MCS अमसुंग मणिपुर पुलिस सर्विस MPS की यावना अतै सुनबा पोस्टिंगदा ऑफर फॉर्म पीदुना सर्विस तौहलबा मतुंगदा तौरखिबनि वकतु अहानबा लनखलकपदा हाई कोर्ट की मेकेडिगी इंक्वायरी कमिटी अमा फाव सेमदुना थिजिननखि कमिटी दुना कोर्ट पिखलकपा मखोइगी इंक्वायरी रिपोर्ट थोइदोकना असोइबा अरानबा यावदे हेरकपदगी वकतु अदुवाइद अदुमक डिस्पोज तौदुन लोइसिनखि अदुबु वकलगलिबा एग्जामिनेशन दुदा कैंडिडेट ओइना सरुक याखिबा पिटिशनर सिंगना रिजल्ट अदु इन्फॉर्मेशन RTI Act की मखादा MPSC to Wuhan Kaya, Hunky Pugluina, Marilena, but documents in Amasum, answer script in Singba, demand to Rubadigi, Pirakiba the D. Examination to the Salak Pibam Sing Narakibani. Answer script invigilator gi signature Yoram Davadigi, Hauraga, mark tabulation Singba, examination gi Ipam Topa Pibam Wedam Davani. Pangtok Pam Topa, Masata Sumna, Pangtok Lamlavadi, Mashidagi RTI gi Kutang Panglakiba Masak Singdu, Konana, High Court Amuhana, Wakalakibani, Mashidagi Supreme Court Power Yonaraba, men examination to Katakibani, Asoeva Ramna Pitana Yarab examination to the recommend Tauduna, service Tauraba, Punamaksu, Tabak the Gilak to Kivani, Adua, Supreme Court men examination to Amuhana Tamariki Manunda Pangtok Navakangalakadegi, Mamangi Kumza, English and Kungani Twigi, me Kungatarutegi Horaga, Zun Taragamati Fawa Pangtokibani. Masigi result Laktoladuna, MPSC na interview, personality test ki dama candidate Zamaga, Humfugonipan recommend Tarokibani. Aduba Hosik Lakribu from the Supreme Court ki order Matungin Anauba, men examination Pangtokoda Mai Paklava, candidate Zamaga, Humfugonipan Gimarai Bakari, Uibegi Habisini. Makogi Damak Langaki Department of Personnel and Administrative Reforms Personnel Division Gimeke Digi notification ama December Kuntra English Singaniga Kungani to the Tokre. Recommend Torolaba candidate Singda, Makoi offer forms in December Kuntraga Mato English Singaniga Kungani to the Horaga, Secretariat, South Block to Giloraga, January, Tarago Home, the English Singaniga, Kungo Home, the Pau Gimanunda, Bishil Unavankre. Numisigi Nuntilipung Ohum Pau Gimanunda, Bishilakta Bashingi. Mayok to offer to riba Tabaksing, Makoina Palm, the Hana Lauragani have a can move up and power from Doctor Kangalakre.
ꯑꯗꯨꯕꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯅ ꯈꯪꯍꯜꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯆꯠꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯊꯣꯛꯈꯤꯕ ꯗꯤꯄꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯃꯛꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 22 ꯏꯪ 2022ꯗ ꯑꯇꯣꯞꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯛꯊꯠꯈ꯭ꯔꯦ, ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ꯫ ꯀꯛꯊꯠꯄꯒꯤ ꯃꯔꯝ ꯄꯤꯔꯛꯇꯕꯅꯤꯅ ꯍꯧꯖꯤꯛ ꯍꯪꯕ ꯌꯥꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯂꯩꯉꯥꯛꯅ ꯍꯥꯏꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯆꯥꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯑꯣꯏꯔꯝꯂꯒꯗꯤ ꯑꯣꯐꯔ ꯐꯣꯝꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯂꯧꯅꯕꯒꯤꯗꯃꯛ ꯂꯨ ꯑꯆꯧꯕ ꯂꯨꯖꯥꯎ ꯀꯥꯕꯣꯔꯥ ꯊꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯃꯁꯨꯡ ꯐ꯭ꯔꯦꯁꯃꯦꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗꯨ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯗꯨꯗ ꯑꯔꯥꯟꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯗꯤ ꯃꯂꯣꯝ ꯊꯝꯐꯝ ꯊꯣꯛꯇꯦꯅ ꯀꯣꯔꯠꯇ ꯀꯔꯤꯗ ꯋꯥꯀꯠꯅꯔꯛꯄ ꯉꯥꯏꯒꯅꯨ ꯍꯥꯏꯕ ꯉꯁꯤꯒꯤ ꯍꯣꯌꯦꯜꯂꯟ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯟꯇꯦꯟꯠ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯤꯟꯗꯛꯄ ꯀꯟꯇꯦꯟꯠ ꯈꯔꯒ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯃꯌꯥꯝ ꯂꯣꯏꯐꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅ ꯊꯝꯖꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯅꯧꯕ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯃꯐꯝꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡꯗꯒꯤ ꯍꯟꯗꯣꯛꯄ ꯉꯝꯅꯅꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯃꯁꯨꯡ ꯑꯦꯇꯦꯛ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯐꯣꯔꯁ ꯑꯃ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯗꯦꯂꯤ ꯃꯦꯜꯒꯤ ꯔꯤꯄꯣꯔꯠꯅ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯑꯦꯅꯥꯂꯤꯁꯁꯤꯡ ꯄꯜꯂꯗꯨꯅ ꯍꯥꯏ ꯌꯨꯀ꯭ꯔꯦꯟꯒꯤ ꯕꯣꯔꯗꯔꯗ ꯃꯈꯜ ꯀꯌꯥꯒꯤ ꯏꯌꯔꯀ꯭ꯔꯥꯐ ꯃꯁꯤꯡ ꯌꯥꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯁꯤꯅ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯐꯣꯔꯁꯁꯤꯡꯅ ꯗꯣꯟꯕꯥꯁ ꯔꯤꯖꯟꯗ ꯑꯅꯧꯕ ꯏꯅꯣꯠꯀ ꯂꯣꯏꯅꯅ ꯑꯣꯐꯦꯟꯁꯤꯞ ꯃꯈꯥ ꯆꯠꯊꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤ꯫ ꯅꯥꯇꯣꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯃ ꯕ꯭ꯔꯁꯦꯜꯁꯇ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯌꯨꯀ꯭ꯔꯦꯟ ꯃꯤꯂꯤꯇꯔꯤ ꯁꯄꯣꯔꯠ ꯄꯤꯕꯒꯤ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤꯕ ꯃꯇꯨꯡꯗ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄꯅꯤ꯫ ꯅꯥꯇꯣꯒꯤ ꯆꯤꯐ ꯖꯦꯟꯁ ꯁ꯭ꯇꯣꯜꯇꯟꯕꯔꯒꯅ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯂꯩꯕꯥꯛꯁꯤꯡꯗ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯌꯨꯔꯣꯞ ꯄꯨꯝꯕ ꯑꯦꯃꯨꯅꯦꯁꯟ ꯋꯥꯠꯂꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯤꯕ ꯔꯁꯤꯌꯟ ꯐꯣꯔꯁꯁꯤꯡ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯗꯦꯂꯤꯚꯔꯤꯁꯤꯡ ꯀꯟꯈꯠꯀꯗꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯅꯣꯔꯋꯦꯒꯤ ꯍꯥꯟꯅꯒꯤ ꯄꯤꯑꯦꯝ ꯑꯁꯤꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯂꯥꯟ ꯑꯁꯤ ꯑꯔꯩꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯆꯠꯊꯔꯛꯄ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯟ ꯑꯁꯤ ꯂꯣꯖꯤꯁꯇꯤꯛꯁꯀꯤ ꯑꯣꯏꯕ ꯂꯥꯟ ꯑꯃꯁꯨꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯔꯨꯑꯣꯏꯅ ꯃꯤꯆꯪꯁꯤꯡꯅ ꯏꯝꯌꯨꯅꯤꯁꯟꯁ, ꯐꯣꯏꯜꯁ, ꯁ꯭ꯄꯦꯌꯔ ꯄꯥꯔꯠꯅꯆꯤꯡꯕ ꯃꯊꯧ ꯇꯥꯕ ꯂꯥꯟꯒꯤ ꯃꯆꯥꯛ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯊꯥꯡꯉꯩ ꯁꯦꯡꯅ ꯌꯨꯀ꯭ꯔꯦꯟꯗ ꯌꯧꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯖꯤꯁꯇꯤꯛꯁꯀꯤ ꯂꯥꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯥꯇꯣꯒꯤ ꯆꯤꯐ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯃꯔꯥ ꯇꯞꯄ ꯐꯤꯚꯝ ꯂꯥꯛꯍꯟꯅꯅꯕ ꯁꯦꯝ ꯁꯥꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯅ ꯂꯥꯟꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯅꯕ ꯑꯃꯗꯤ ꯂꯥꯟ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯅꯅꯕ ꯑꯅꯧꯕ ꯑꯣꯐꯦꯟꯁꯤꯞꯁꯤꯡ ꯑꯃꯁꯨꯡ ꯑꯅꯧꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯔꯛꯄ ꯑꯁꯤꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯃꯣꯁꯀꯣꯅ ꯏꯁꯇꯔꯟ ꯗꯣꯟꯕꯥꯁ ꯔꯤꯖꯟꯗ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯐꯦꯟꯁꯤꯞ ꯑꯃ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫